Union Home Minister Unare, Miyamna Pamliba NRC Toubagi demand Fangani Thajei, Biren. Manipurgi Miyamna census pangthoktringaida, Mirai bag macha hana khandoknaba National Register of Citizens, NRC Tou haiba demand gi matangda, Union Home Minister Amit Shah ga ngarang unare. Miyamna Pamliba demand asi soidana Fangani haibagi thajaba lai haina, Manipurgi hana gi CM Nongthongbam Biren na phongdokre. Delhi dagi ngasi ayuk Imphal Airport ta thunglakiba N Biren na paumi singda hai. Haujiki Manipurgi oiriba phibam asigi matangda tangai fadana Union Home Minister unazagi haibagi appointment lawbada ayaba pirakpadagi ngarang nungthil unare unabaduda state asigi Miyamna Pamliba NRC gi wafam asi hogdokhe isu asigi matangda Home Minister wari sanabaduda kumjali singani kulhumdoi gi February da Manipur lengang NRC tawhannaba center da taksin khiba center na su khanare haibagi paukhum pirakhiba 2024 da amuk assembly da NRC update tawnaba warep lawkhiba madi Haujik state asida Miyamna ban yauna makhal makha kayagi khongjang sangsaliba sigi matangda marik sumna paudam khi Home Minister gi maikidagi so Miyam gi apamba si thabak to onthorokani haibagi thajaba chapchana lai phongdokhe